अहानबदा मरुइबा पाव लुपा चामरी खकलौरुबा एम्प्लॉय मचादी सस्पेंड तौरगा लुपा लाख क्या मांगहनबा मियोय सिंगबुना कनखतुना थमले हाइना एमपीसीसी की वांगंगलोय केस जोय किसन फोंगदोखरे Krumjeres TV Pau meeting tabri basmutaram nokcheri hoji pau sadok na pijan Lupa chamri khaklouruba employee machadi suspend tauraga lupa lakh kya mangan bamyoy singbuna kankatuna thamle haina MPCC ki wangangloi case joy kisan ngasi Congress bhavan da pangthokba pau mi singa unabada phongdokre magna makhata na hai ki bada IMC ki auction tawbada niyam lana tawki haiba wafam miyam punna khangna rabanina maduda cheneri bamyoy adu miyam khangna dandi pifam thoi Amarom the ward number 3 da thabak tawdara tawre haina sel lokthokre haina house da thamki wafam adugi matang da mahut minister na maral leiba sing thigat pagaloina na matam gi fangba information sing mari leinaba local MLA da pirakani hai khraga tuminna leisille hana sel lokthokraga tuminna leisiluraba matung da ward number 3 gi councillor na thamoiban kendra gi manung chanba takhelambam lekai da ngarang dagi amuk drain chanba gi thabak chatharakli Karida yanaraga thabak asi amuk suba haurakli bano haibasi chingna ningai oi Amarom the house the piki ba thajaba sing sarkar asina thabak oina paikhalakani haibagi thajaba lei haike Huji ward number 3 da shudre hari ba thabak mapum mama takhelambam lekai gi train adu ngarang dagi ward number 3 gi councillor sanction laga thabak shuba haukre Huran ba mana Huran le khanga kanda Huran ba phara ba matungda Quran pot lokot pa kashukai di Shudri ba tabak ado shuan ba da government kashukai ba lekti Adubu Quran la mi ado sarkar asina lengang asina dandi pigrabra Aduga aingonda matam gi matunga na up to date information pirakani hairaga kari process leke de pidana hojik thabak shuba holi basi Quran pot phagal libra natraga mahaksi drain je shure mara lekti na concrete kadoribra Journalism amadi mass communication ki chahiye ma chupna chathagadaba diploma course ngasi IPR Minister Tis Biswajit na hudokre Moirang khomda leiba DIPR ge office complex da pangthokpa thoram aduda IPR Minister Tis Biswajit Commissioner K Radha Kumar Coordinator Deputy Director Chongtham Noyon na chingbana maru oiba myoy singoina saruk yaki Minister Biswajit na samachama semba amadi achumba maikei da purakna bahotna bada journalist singi chawrba thodang lei Information quality lehanba amadi achumba information piba tangai fade journalist singna sarkar bu criticize tawbada waro from thokte maduna hena sarkar asibu chokhat pada mateng oigani haike IBNG CNNG leriba pudamakse sina coverage to kuma makana ko da dubai ngamu da ko gisu masili leriba ko su connect to kana kamai to na ko globally apni informative poidena ba to information je ko globally do ko makanda ko Manipuri kana no kari no habidu kan ko ngada ne da ko spy ki leriba national ki global level study ko na yamna ko na yogi habnati jane yogo ngami do masi su ko na sip to na ba ko na ba se ko patam mo si habasuma ai kunjage IMC की गाड़ी ऑक्शन तौबगी वाथोक्ता हानगी मेयर पक्सिलकपा असि चटना कांगलोन खंगद्रे ताकपनी पुमनमक असिगी दायित्य हौजिक मेयर ओइरिबा मियोयगिनी हाइना हानगी मेयर कराम सुनील लंगसी ICM की ऑपोजिशन का द पांगथोकपा पौमी सिंग उनबदा फोंगदोखरे थौरमदुदा सरुक याखिबा ऑपोजिशन लीडर इंद्रजित तौरंग बमना गाड़ी ऑक्शन लावबगी मतंगदा महाक मसा यावना ऑपोजिशन की डेप्यूटी लीडर गाइडोन कामई की खुदयेक पी की हारिबा अदु अरानबा वाफमनी Lising ani subna tara taruki October kun mangada member kun taret na gari Nepal auction laubagi warep laubada kudyek pikhiba natana makhata na pikhiba laite haiki hanagi mayor Karam Sunil na makhata na haiki bada English ni subna tara taruki October kun mangada house ki member kun taret na gari Nepal auction launa na warep laukhibagi matung inna lising ani subna tara taret ki megi tang tara mapalda ICM gi EO na notice thokhibani Megi tang kun itoy auction launa na ba notice thok na bagi ayaba piki megi tang kun tarukta mahak mayor oibadagi pothaki miyoy ahungi manungda miyoy amada pinaba khanaduna mahuti commissioner na jun kun matoida mayor ge ayaba pibi na bahairakhi anoba mayor el location na July ahumda ayaba pi bagaloina na July kulhumdoida mayor amadi works ki corporate Romeo na gari piki bani auction law basida hanagi mayor ge aran bani hairiba asi notice thok na bagi ayaba pi baduna
oifam thokte pot sinakriba amadi mamal ngangnariba hojik mayor oiriba mioi asigi asoibani haina maral sikhi ngongi matungina file aina matamda duration leiriba matamda file process tawbam thopa tawdragadi karigi noida lawgiba decision dubu ekoi resolution dubu aina indabani yana haigani haina makoi auction se tawbam thoi haina auction gi notice book aina thomel date 22 da adugi matungda di date 26 da di ekoi gi matam se resignation pire leitre date 29 da khalle khala matungda khallaga matungda file process tawbam matung ina date commissioner na date 21 6 p se mayuda mu date 3/7/2017 sida approval ujik oiriba mayur sina pi bane notice thomba haiba sidina decision and finance nati habnida decision and finance nasi karam badal singada ke hargadi approval pi ba possible ma hongba chawa tomba sida pire haiba approval soi tawrise masina daita punam lawgodabni sinida khoi hana Independence Day gi mangoi na Jackson tharong lokhat pa oina Imphal East Commando na ngasi hatat da thiba humbagi thabak chathakre nupi yaw na pun na miyoi lising amarom verification chathaki saktak che yaw da nupa tara manga amadi nupi tara mathoi makhata ba verification gi damak porompat police ta sinakre Independence Day amadi masigi mangoi na pam da ba thokdok thoktana ba police na lokhat liba thabak asida miyam na mating pangbiu haina additional SP Ops M Kumar jitna phongdorakle Iba 15 August ka mari lainana akoi city da asoy ngam thoktana ba untoward accident laitana ba akoi na yam district police Imphal East na kan hona jabani masida praja mayam na akoi da cooperation PBU aina press media isin na usingi mating akoi na aina logjabani Private school singna mahiroi singi hak mat pa yaroi haina MSU Thobal District Committee na thadorok pa chairol amana khangalakle MSU na matam chupada mahiroi khunai gi yaifana bagi damak lep kani hairi pau gi marak thatna aten ba break ama Helping Hand Finance Service Pauna Bazar amasung branch singda apikpa sendoida group loan pizari lobiyu loina na hauzare tha amada anirak oiba lottery cum tender stop payment savings scheme lottery phawbada lakh mari ahangba share khara leiri yaubiho phone number 0385205178 or 8974877505 ngasidi suara hajinge tule 그리 뭐 도대체 무슨 그리 여기서 시디 요시가 있네 마치기 요시디 따따 디스코니네 어디 산악이 못 양는 신비 안돼 Apollo Fitness Center na Sinjaba Manipuri prize khwaidagi chawba competition 7 state level transformation challenge 2017 pangthok cheragani competition asi tha ahum gi manungda arumba yamna henba amadi yamna watpa miyoi singna masagi normal weight thamduna chungfiral jaba henba changdamna ban tha ahum gi manungda hakchang su phawba aduga 1 lakh prize su phanghoba Apollo Fitness Center for Better Health Society Sky Hospital के चीफ कार्डियोलॉजिस्ट डॉक्टर एल श्याम किशोर की लुसिंग मखादा हार्ट ऑपरेशन लिसिंग तरा मंगा की मथक पांगथोक्रबा वर्ल्ड क्लास हार्ट ट्रांसप्लांट सर्जन डॉक्टर अजय कोल स्काई हॉस्पिटल दा ओपन हार्ट सर्जरी बाईपास सर्जरी मसुंग मखल मखा की हार्ट ऑपरेशन पांगथोकचरगनी आगांग गिदी ओटीएम सुंग हॉस्पिटल चार्ज फ्री ओइगनी लोइना डॉक्टर अजय कोल के हार्ट सर्जिकल ओपीडी की खुदोंचाब लेजगनी अकुप मरुल की दमक रिसेप्शन का तानबियो Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Break matung na taram nokcheri hazig makata papawda Manipur dagi Armed Forces Special Power Act lokthok kadabani haina changsin ba khongjang da lising ni supna marigi August ki tang tara manga da masa matum tamai thajaduna August ki tang tara tarukta sikhip sijaki ba pebam chitaranjan mangangi taram doi shubaning sing numit ki mangoina na chitaranjan gining sing khubam leiri ba Bishnupur Thanil khulgi akoi bagi mafam sing amadi Bishnupur kaithel gi mafam sing da ngasi MSF amadi Film Forum Manipur gi Sisters Organization tarani thoina Civil Society Organization ki miyoi single loina na lamtu sengdokre
August 13 pangthokadoriba thorom asida miyamna punna saruk yaminasi haiba paujel puba poster campaign amasu Bisnupur Kaithel-dagi hogdokpaga loinana pangthokadoriba thorom asida mateng oinaba film forum gi miyoi sing amadi lambida chatpa miyoi kyadagi sel gi mateng lauki Film Forum के Chairman Mangol Jauna film की थबक तौरीबा मियोई सिंह नसु लुचिंगबा सिबु निंगसिंगदुना लमतु सेंबगी थरोमसी पांगथोकपनी हाइखे अथौबा सितरंजन की लागलिबा तांग तरा तरुक पांगथोकदेबा थरोमसीगी मियाम तिनबद नुवाइनबा तरु तनानाबा अमदी लैखिद्रबा थवाइना पोंथा पीखरबा अथौबा असिना लाइरै पाक्तगी माना येंगकपा मतमदा अखोई खुदिमक्सि लिंजेन मानना मागी खुदुंग इंदुना अखोई लागली फिल्म तौजरीबा खोई खोई मयामसु लेपाकी इशू कयादा सरू यादुना लागसै ममांग सही क्या फोरम के मेंबर अमना लुचिंगबा सिबु निंगसिंगदुना तुंगदसु थबक थरम क्या पांगथोखिगनी हाइखि MSF की स्टेट सेक्रेटरी W वांगलेम्बा खाबना लाकलिबा तांग 13 ता लुचिंगबा सिना लेखिदबगी पांगथोकदोरिबा 19 शुभ निंगसिंग नुमित असिदा लेबाक मियामनसु सरुक याबियो हाइखि DM College of Arts da ahanba semester da nauna mahiroi launanaba sarkarna tholaliba order khudakta handou haina dabi tawduna college asigi mahiroi singna ngasi DM College ki A block thingjinkre oinam Gandhi ko ba mahiroi mana phongdorakpada merit list da khallaba mahiroi lising ama lawkhiba July 3 dagi class toba hokre anoba mahiroi launaba sarkarna thokiba order asi khudakta handoktrabadi makhata ba khongjang kya changsinna ba sem sare haike क्लास अयम छात्र चाम की मथक फमे चाम मैं फमले सिबोक ताबोई तादबोई अयम तब गाक्तने ताबोई तादबोई तौर मरक्सिदा अमुसु छात्र चाम कुन अमग लौनी हाइदागदी कराइदा फमदिन फममजु लेते मरुइना हौजिबोक तादबना अयमने फममजु लेतबा अरु इन्फ्रास्ट्रक्चर जु मतिक चादे मैम जु मरक्त करम ग्राउंड एजुकेशन जुदगी ऑर्डर से थोपिरकुना जा खोजु खंगजाद्रे सिगी ऑर्डर से थोक्तनबगी दमत ममांगदा खोइना प्रेस प्रिंट अमसुंग इलेक्ट्रॉनिक मीडिया हाइजाग्रबनेको अरांग खोइ प्रिंसिपल द ऑर्डर से यौसनजरेबा ऑर्डर से यौसलकना मरम मोरगा खोइ ngasi mayam gi khoi satra mayam gi makai dagi yau ama lakuni yau ja khoi hoji administration block thingjanjare makha ta na ju thingjanjagi gani aro kai gumba sigi order sina handok ta ta ga khoi makha ta khongjang mayam ju changchan jagani aduga maru aina khoi class boy ko na chingba si khoi tawno sem sajar kane Modern College की यांखई मरी शुभ फाउंडेशन डे ngasi college as the pangthokre thoramadu da college asigi hanagi chairman Jotin Kumar principal Dr K Biren amadi founder member sing su saruk yaki founder member sing gi ikai khumna baga loinana college asigi laikhidraba sing da su ikai khumna ki college asigi subject pumna makta makok taba sing da modern college merit award trust na award p du ikai khumna bot ki college के principal Dr K Biren na guideline की मतुंग इन्ना पीरिबा महैरोई सिंगना college काबगी चांग यौद्रिबासी कोखंद्रबदी परीक्षादा नत्तबा पांबई सिजनबगी चांग वांखलाई college asigi infrastructure amadi library की थाक असी मतमगा चुनना थंबा तंगाई फदे हाइके छात्र सिंह पार्टिसिपेशन से मसी अमुतंग तहोनी हाइबदी छात्र से यामी कारे कारते हाउ टू चेक देयर अटेंडेंस हुजी एकोने अटेंडेंस चेक तोंगे हुजी हाइदोगोदी फचदब वानी मसी मि सॉर्टिंग तोंगियो अंगांग सिंह सिगे 75% ली क्लास 75% यौदेदी कॉलेज क्लास यूनिवर्सिटी पेगा थाबा यादे है 75% यौबदी अंगांग तरा को नंतने मसी अकोइना कनाना कमसिक मॉनिटर तोगदगे अदु अटेंडेंस बु लेरबदी डेफिनेटली मकोइ सिंगसे क्लास यावरमिना लाइटो खंगकनी अदिग अनफेयर मेनसिबगी प्रोलिखरा हेदरनी सिगुम मयाम सिंगसिदी एगी मोतदी मसे कनानो पंगतौ दमतौ पनाउ लावी अखोइसु पंगतारा ताइ पंगतौ तोबी हाक्ता रियलिटी द ग्राउंड वादो ओंदोक पचिदी अखोइसु ngамde aba Standard College Kongbagi NSSL Unit 1 Unit 2 amadi Max ki makhada laiba Red Ribbon Club College SC ki Students Union amadi Jenims ki Blood Bank kutsam naduna International Youth Day gamari lainana ngasi EPBG thoram ama College asida pangthokre thoram aduda miyo yankhairom henbana EP ki College asigi NSS amadi Red Ribbon Club ki Program Officer Chandra Balana thoram asida August 12 da pangthokadaba International Youth Day gamari lainana cheyol ama chupna chathabani haiki सिगी मेन फोकस तौजरुबे मरमदी अखोगी एंखालरिबा छात्र नहारोल हाई तारे मोइ सिंजे मरकता होजिकी ड्रग यूजर गुम्बा लंबे लाने चलिबा दगी अरान लिच छाज चलिबा सिंजे खरा मखैदी मोइ ब्लड डोनेशन जे तहोलगादी
पिथोकपगी काथोकपगी वाखलोन जे मखोइदा पोहल्लाकांदा मखोगी मोरालिटी से आई खितंग ओइसु सेमदोकजबा ngamgadra habegi pandamaga aduga loina loina ana ek leire iba manipur gi hospital sings da blood ki scarcity leire se partly base kai guma aina ngamjabada khitang mengat pangam ngamgadra habegi wakhalona masu aingonda pokjare aduga maruina aigi inkhalaliba naharon singsida hakchang phana tinjang kaijang dana healthy oina laigi haiba taragadi blood se regularly donate tokpiu isada na ek yaudana punsi nungsangna ingna signa leiba ngambai se blood donate regular donate to mi dadi soidana ngamme habisima ai angang singsida aigi message National Sports University Sanana ba El Tangnong Chingi lam loksali haibagi mayokta Kangpokpi District Headquarter Gamkifai amasong harau tel da ngarang miyam na khongjang changsinduna warep lokhibagi matungina ngase pung taruk tagi hayeng ayuk ki pung taruk fawba pung kun marigi Kangpokpi District ta total shutdown gi khongjang haukre khongjang asena National Highway Imphal Dimapur lambida chathok chasin tawbada panba oire total shutdown gi khongjang asina Kangpokpi bazar thong hangna khide mafam kyada pamdaba thokdok thoktana ba police na ngak senbagi thorang lokhatli Imphal Yaripok Road Limited Club Organization na Imphal Yaripok lambi sem da bagi mayokta ngasidagi lambi asida gari achauba chin ba thingjinkre tang tara fawba chathagadaba khongjang asigi matang da organization gi joint secretary L Asokna tang tara fawba gi manungda lambi gi akaiba mafam sing mensindrabadi tang tara gi ahing nongyai dagi tang tara nithoi gi ahing nongyai fawba pung nifu nipal gi lambi thingbagi khongjang changsilagani haike akoina hana miyamda prajada laukthuksagiba Manipur government akhoi Imphal Yaripok ki phemomena soba mafam sing ase akhoi tang tari ki boki manungda semjan biona langthokibani adugi matungina akhoi tang tari bok semjan bidramina tang nipan dagina akhoi tang tara bok akhoi heavy vehicle sing hariba Imphal Yaripok road sesida satpa akhoi thingjare aduna hariba tang tara asiboki manungda kaigumba government mari lenaba department na kaigumba akhoi thibam sokchalaba lambi sembirakta taragadi akhoi tang tara gi ahing nongai dagina tang tara ni thoi gi ahing nongai phobo pung ni thuni pan gi Imphal Yaripok road akhoi ban tawjagani tha sigi tang tara humdoi da pangthokadaba Patriots Day ga mari leinana thauba singi ningsing khubam BT Park ta lamtu sengdokre BJP Uripok Mandal gi President M Roman Kumar na thauba singi ningsing numit pangthokpada saruk yaba oina akoibagi fibam sengdokpani haike Manipur gi su August tha siang maruiba thama koi itihas no hel miramni haibidi koi gi lekhidri pa ibai pu koi gi maruina lebak ning lebak gi thongta thawai kar kharba mayam se haiba August tha sida ayamana lekhidaba oibana mokoi gi ningsang khobam singda BJP gi mandal da leriba mayam sina koina satuna mathang pangthok pas da koi Uripok BJP mandal gi di said minerals ta tabadagi said minerals se koina luna na ba taran sengok sabani Manipur Liquor Prohibition Act 1991 asi black market support toba law olakle haina akom lugna thadorokpa cherol amana khangalakle paugi marak that naten ba break ama New Light Public School Kanchipur Old Palace Road a co-educational institution under COSEB admission is going on for class 11 science for compartmental exam pass students special classes to be arranged hostel accommodation inside school campus The best cake and confectionaries in your city. Taste and feels heavenly. Likla Bakery, now open at Moirangkom. Jerome Hotel, Palace and Resort, first Manipur 3-star hotel in Guwahati. Rooms with free Wi-Fi, breakfast with tea, coffee, Manipuri lunch, dinner, high-tech conference room facility. Jerome Hotel, the brand of Manipur, has a new hotel at Guwahati with Jerome Palace, address Paltan Bazaar, next to Bazar, India, near Nepali Mandir. Ladies Fitness World, Keshambat Junction, Tidim Main Road. Ihan hanbo oina hangdokjaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adom na adongi convenient oiba khudong chaba matam ama yenglaga sanaba lakpiyu. Break matung damukan na taram nokcheri hajik makata papauda
Thobal College linkhat ki bagi chahi nifu manga suba mapok kumon thoram college asigi campus pangthokre. Thoramadu da Hanagi Minister Dr. M. Nara University and Higher Education ge Additional Director Oiramba Dr. R.K. Yai School amadi college asigi Principal O. Chawba Devina Maru eba miyoi sing oina saruk yaki. College asi linkhat pada chogo thodang laukiba miyoi singi mitam da lei sukattu nai kai khumnaba utki. College asigi nauna saba toilet amadi washroom su sangaki. College asigi annual report amadi magazine su release tauki. Tongan tongan ba college ki mingchat purakhiba mahiroi singda award amadi khudol pot piki. Lamdam asida anova education system ama purakna bahotna bada mama mapa sing social worker amadi oja singi chawraba thodang lei haiki. Itara hari mangat pun se pei sopo ko direko ausi awal college namu sembakani Manipuri hitam tingai wo college wo henna lagi kaya sewani alam lamang mangamba tawar sudhari sorok lagi yang atuda awal college anu bersatu mama kolen ini ayo saya I commit you will do it. Apun ba mela lupna KSA na hojik changsaliba Manipur da ILP chatna halu amadi yellow missing reserve thamna ba khongjang asi mapum fana saugatli haina apun ba Manipur mela lupna khangalakli hojare bada marui ba pau amukahanna lupa chamri khaklaur ba employee machadi suspend tawraga lupa lakya mangan ba miyoi singbuna kankatuna thamle haina MPCC gi wangangloi KH Joy Kisan na phongdokre Howji Pau bagi wana STV na pijaba pau matanga shwa dalo sinjari mideng tawir basing bumukan na kurang jari.